नागा तरुक फारग हाटपगी एनआईगी केसता क्रिश्चियन ओनख्रबा मीतेई मतई मनाव लाइलोन वाइफाई खुलदगी फारे थौबल डिस्ट्रिक्ट की खांगाबोकदा लेबा एनआईगी स्पेशल कोर्ट पुथोक्रे जुलाई 19 फाउबा एनआईएन मखोई कस्टडी रिमांड लौख्रे हौकिबा मे 13 की नुमित युंगलकपा अद्वाइदा कांगपुपी डिस्ट्रिक्ट की गामनोम सबरमैना पीएस की जुरिडिक्शन मनुंग चलीबा लाइलोन वाइफाई कुकी खुलदा खुलसिगी मियोई सिंग मरु ओइना नुपी सिंगना हाना फारबा मतुंगदा कुकी टेररिस्ट खुटपु अमना मफम अदुदगी ममिंग अमसुंग मखुट पुल्लगा तुंगान तुंगानबा माइकैदा पुखिबा नागा मिचम 19 की मनुंगदा नुपी 12 थादोरख्रबसु मतम सांगना लंगलांगजिल लोसेंदुना थमलखिबा पास्टर अनि यावना नागा मिचम नुपा 3 की हकचांग मिहाथिना हातोकलंबदगी मखोइबु फादुना पुखिबा खुलसिगी मफम अमदगी फंगखिबा थौदोकसिंगी मतांगदा एनआईएन लौखटपा केस के इन्वेस्टिगेशनदा चही कयागी ममांगदगी खुलसिदा लेरकपदा नतना क्रिश्चियन लाइनिंग लौख्रबा मीतेई मतई मनाव फाख्रे पुलिसना सोशल मीडियादा अपलोड तौरक्पा वाफमसिंगी मतुगिना मखोइगी लेजबा सोर्सिंगी इनपुटसिंगदा युमफम ओइदुना पुलिसना एनआईए अमसुंग सीआरपीएफ का खुसमनदुना चथखिबा अखनबा ऑपरेशन लाइलोन वाइफाई खुलदगी नागा मिचम 3 फारगा हाटपगी थौदोकता चेन्नबगी मरालदा मतई मनाव असि फाबनी हाइरी फारबसिंगदी प्रदीप अपोकपा तोंबा अमसुंग माकी लोइनाबी अयिंगबी कवी हाइरी मखोइ अनि फाबगा लोइना मथौ ताबा थीबा हुमगी थबक अमसुंग पोचै सिंग सिस तौबना चिंगबा चथखरे हाइनासु फोंदोरगली मणिपुर पुलिसना सोशल मीडिया प्लेटफॉर्म दा फोंदोरकपा वाफम असिगी मतुगिना पाउचे असिना थौदो असिगी मतंगदा फंगखिबा रिपोर्ट सिंगी मतुंगिना मखोइ अनि ngasi अयु अंगनबदा कंबाइन फोर्स की टीम ना लाइलोन वाइफाई खुलदगी फाबनी हाइरी फारबा मतई मनावगी मनुंगदा प्रदीप हाइरिबा मियोय असिगी अपोकपगी ममिंग वाथम तोंबी कवी सेगमाई पीएस की मनुंग चनबा संजम चिरांग मनिंग लेकाइदे लेरंबनी माके अपोकपना संजम चिरांग मनिंग लेकाइदगी बबिता कवी अदुपी अमगा युम्बान मिनरबा मतुंगदा प्रदीप अमसुंग महाकी रोवेन कबो मनाव नुपा अमा पोखिबनी अदुबु ngasi फारबा प्रदीपना चही 3 रोम सुरकपदा महाकी अपोकपा अमसुंग अपोकपी खाइनखी मसीदगी महाकी ममा बबिताना महाक अमसुंग मनाव नुपा रोवेन पुरगा मपामदा लेखिबनी अदुबु मतम खरा मपामदा लेरमलगा महाकी अपोकपी ममाना प्रदीप अमसुंग रोवेन बु पुदुना लाइलोन वाइफाई खुलदा लेबगा लोइनना क्रिश्चियन लाइनिंग लौखिबनी हाइरी प्रदीप ना मयु मकई पानबा यारगलबा मतमदा पासोय पीएस की मनुंग चनबा खाइदेमदगी ngasi माका फामिनरिबा अयिंगबिगा युम्बा मिनादुना मचानुपी अहुम अमसुंग मचानुपा अमा लेखिबनी अमरमदा प्रदीप की मनाव नुपा रोवेनसु लेमखोंगदगी कुकी निंगोल अमगा युम्बान मिनादुना मचानुपा अमा पोखि अदुबु माकती मे 3 2023 दगी कांगलुप मसलगी इरांग होरकपदगी लाइलोन वाइफाई खुल थादोकलमलगा सेंजम चिरांगरोमदा लांजेलखी माकी मचानुपा अदु प्रदीपना खुल असिदा योगहौखिबनी हाइरी लानसी कंसिलकपदगी प्रदीप के पोकपा वाथम तोंबीगी मनाव नुपा महाकी नमखुरा गी सेंजम चिरांग मनिंग लेकाइदे लेबा डब्ल्यू जोटिन गी युमदा कुकी मिलिटेंट सिंगना ड्रोन बॉम्बिंग चथरकपदगी मखुरागी मचानुपी सोक्तुना हौजिक फावबा मखाताना लायंगलकलिबनी हाइरी ngasi थौदोसिगी मतंगदा एनआईएन लौखटपा केस का मरी लेना फारबा प्रदीप अमसुंग माकी लोइनाबी अयिंगबी लाइलोन वाइफाई कुकी खुलदा लेरकपदगी खुल असिबु कोनसिलिबा 51 साइट वे असेंबली कंस्टिट्युएंसी की इलेक्टोरल रोल दा ममिंग यावरिबनी इलेक्टोरल रोल अदुगी अमा लाइलोन वाइफाई पोलिंग स्टेशन की मनुंग चैनल मतई मनाव असिगी हाउस नंबर 37 ता लेरखिबनी हाइनासु यावरिबनी नागा मिचम सिंह फादुना पुखिबगी मायokta कोनसाकुगी विलेज चिफ टी आदाम लेयांग माई कुंठागा मरीना मथंगी नुमिता सेगमाई पीएस ता कंप्लेन रिपोर्ट अमा फाइल तौरखिबनी रिपोर्ट असिगी मतुंग इना पीएस असिदा वकर अदु ऑफिशियल इजाहर ओइना लौना 0 एफआईआर नंबर 0075/2026 सेगमाई पीएस बीएनएस लौखटखिबनी अदुबु थौदोसी गामनोम सबरमेना पीएस की मनुंग चनबदगी सेगमाई पीएस ना हाइरिबा पीएस असिदा केस असी ट्रांसफर तौखिबनी सेगमाई पीएस ना ट्रांसफर तौरकपदगी गामनोम सबरमेना पीएस ना केस एफआईआर नंबर 25/5/2026 अंडर सेक्शन 1403 143 1276 3106 बीएनएस रजिस्टर तौबगा लोइना केस असिदा यूएपी एक्ट की सेक्शन 16(1)(b हापसिलखिबनी गामनोम सबरमेना पीएस ना केस असी दौखलबसु लेंगा की होम डिपार्टमेंट ना मे 25 2026 ता मिनिस्ट्री ऑफ होम अफेयर्स की काउंटर टेररिज्म एंड काउंटर रेडिकलाइजेशन सीटीसीआर की जॉइंट सेक्रेटरी दा अइबा चेरोल अमा पीदुना केस असी एनआईए दा खुसिनहनबिनबा हाइजखिबनी लेंगांगना मिनिस्ट्री दा हाइजबगी मतुंगिना मिनिस्ट्री ना जून 5 2026 ता ऑर्डर नंबर 110146 2026 थोक्तुना केस असी एनआईए दा खुदपाइनबा खंगलखिबनी होम मिनिस्ट्री के ऑर्डर मतुंगिना एनआईए ना थौदोसिगी मतंगदा रेगुलर केस नंबर 7 of 2026 लौखलगा मसिगी इन्वेस्टिगेशन चथरखिबनी नागा मिचम सिंह फाखिबगी मतंगदा हाई कोर्ट ऑफ मणिपुर दा उख्रुगी हुंगपुंग खुलदगी
Tima Khapai 28 ꯑꯄꯣꯛꯄ ꯐ꯭ꯔꯥꯟꯁꯤꯁ ꯈꯥꯄꯥꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ PIL number 8/2026 ꯐꯥꯏꯜ ꯇꯧꯔꯛꯇꯨꯅ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯅꯕ ꯋꯥꯀꯠꯂꯛꯈꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ PIL ꯑꯗꯨꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯅꯝꯕꯔ 9ꯗ ꯐꯥꯔꯒ ꯄꯨꯔꯨꯕꯗ ꯌꯥꯎꯈꯤꯕꯤ ꯋꯤꯅꯤꯂꯤꯌꯥ ꯌꯨ ꯊꯤꯎꯃꯥꯏ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯑꯏꯪꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯗꯤꯞ ꯌꯥꯎꯅ ꯍꯣꯏꯅꯨ ꯀꯧꯕꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯏ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ PIL ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯆꯠꯊꯔꯛꯄꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯈꯤꯕ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯑꯃꯗ PIL ꯑꯁꯤꯅ ꯑꯏꯪꯕꯤ ꯄ꯭ꯔꯗꯤꯞ ꯑꯃꯁꯨꯡ ꯍꯣꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯁꯛ ꯈꯪꯏ ꯍꯥꯏꯅ ꯄꯜꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯛꯈꯤꯕꯒ ꯂꯣꯏꯅꯅ NIAꯗ ꯑꯐꯪꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯇꯥꯡꯁꯤꯡꯗ ꯄꯟꯕ ꯌꯥꯕꯗꯤ CPIL ꯑꯁꯤꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ 10ꯗ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ꯭ꯠꯇ ꯄꯣꯁꯇꯤꯡ ꯂꯩꯕ ꯊꯥꯡꯒꯦꯂꯤꯟ ꯀꯧꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃ ꯌꯥꯎꯏ ꯍꯥꯏꯅꯁꯨ ꯍꯥꯏ ꯀꯣꯔꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯔꯣꯜ MEITEI KUKI ꯈꯨꯜꯗꯒꯤ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯗꯨꯅ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯔꯦꯚꯔꯦꯟ ꯗꯥꯛꯇꯔ ꯃꯅꯨ ꯊꯤꯎꯃꯥꯏ 45, ꯐꯦꯟꯔꯣꯡꯋꯤ ꯊꯤꯎꯃꯥꯏ 48, ꯐꯦꯟꯔꯤꯡꯂꯨꯡ ꯆꯥꯋꯥꯡ 53, ꯀꯥꯂꯦꯋꯥꯡꯕꯧ ꯑꯕꯣꯟꯃꯥꯏ 18, ꯗꯤꯂꯤꯞ ꯊꯤꯎꯃꯥꯏ 38 ꯑꯃꯁꯨꯡ ꯖꯨꯅꯥꯗꯥꯒꯤ ꯄꯥꯁꯇꯔ ꯀꯦꯟꯄꯤꯟꯕꯧ 19ꯅꯤ꯫ ꯃꯈꯣꯏ 6ꯀꯤ ꯍꯛꯆꯥꯡ ꯐꯪꯕꯗꯒꯤ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯨꯔꯛꯇꯨꯅ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯕꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯤꯔꯜꯁꯪ ꯑꯁꯤꯗ ꯊꯝꯂꯛꯂꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ PIL ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯀꯣꯟ ꯀꯣꯟꯕ ꯋꯥꯌꯦꯜ ꯃꯃꯥꯡ ꯊꯥꯒꯤ 22ꯗ ꯆꯤꯐ ꯖꯁꯇꯤꯁ M. ꯁꯨꯟꯗꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ A. ꯕꯤꯃꯣꯜꯒꯤ ꯕꯦꯟꯆꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯔꯛꯄꯗ PIL ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ NIAꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯀꯥꯎꯟꯁꯤꯜꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯄꯗ ꯀꯣꯔꯠꯅꯁꯨ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯃꯊꯪ ꯊꯥꯒꯤ 23ꯗ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯤꯂꯣꯡꯗ ꯑꯩꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯃꯜꯇꯤꯄꯔꯄꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯔꯒꯅꯤ꯫ MP ꯕꯤꯃꯣꯜ ꯂꯤꯂꯣꯡꯗ ꯃꯐꯝ ꯑꯁꯤꯈꯛꯇꯒꯤ ꯅꯠꯇꯅ ꯃꯨꯁꯂꯤꯝ ꯃꯥꯏꯅꯣꯔꯤꯇꯤ ꯐꯨꯔꯨꯞ ꯄꯨꯝꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯀꯥꯟꯅꯒꯗꯕ ꯃꯜꯇꯤꯄꯔꯄꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯑꯩꯒꯤ ꯄꯤꯛꯂꯕ ꯆꯍꯤ ꯑꯃꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯁꯥꯔꯒꯅꯤ ꯍꯥꯏꯅ MP ꯄ꯭ꯔꯣꯐꯦꯁꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤꯒꯤ ꯗꯥꯔꯨꯜ ꯎꯂꯨꯝ ꯃꯔꯀꯥꯖ ꯀꯝꯄ꯭ꯂꯦꯛꯁꯇ INDIA ꯑꯦꯂꯥꯏꯟꯁꯀꯤ ꯊꯧꯃꯤꯁꯤꯡꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯜꯇꯤꯄꯔꯄꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤꯕ ꯈꯣꯡꯆꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯒꯗꯧꯔꯤꯕ ꯃꯜꯇꯤꯄꯔꯄꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤꯗ ꯀꯟꯐꯔꯦꯟꯁ ꯔꯨꯝ, ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯟꯐꯝ ꯍꯣꯜ ꯌꯥꯎꯒꯅꯤ ꯍꯥꯏꯔꯤ꯫ ꯗꯥꯔꯨꯜ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡ ꯂꯤꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ NIDIA ꯑꯦꯂꯥꯏꯟꯁꯀꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯂꯤꯂꯣꯡ ACꯗꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ 10ꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ MPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯉꯥꯏꯐꯗꯅ ꯃꯜꯇꯤꯄꯔꯄꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤ ꯁꯥꯔꯒꯦ ꯈꯟꯕꯗꯒꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯤ, ꯁꯣꯏꯗꯅ ꯁꯥꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯦ, ꯑꯊꯨꯕ ꯃꯇꯝꯗ ꯎꯔꯦꯞ ꯇꯝꯗꯨꯅ ꯁꯥꯒꯠꯄ ꯍꯧꯔꯒꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯄꯨꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 32ꯒꯤꯗꯃꯛ ꯆꯍꯤ ꯑꯃꯗ ꯄꯤꯛꯂꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 5ꯒꯤ ꯁꯦꯟꯐꯝ ꯄꯤꯔꯛꯂꯤꯕꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯨꯝꯅ ꯑꯃꯁꯨꯡ ꯃꯁꯛ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯆꯠꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯃꯨꯖꯤꯕꯨꯔ ꯔꯦꯍꯃꯟꯅ ꯍꯥꯏ MPꯅ ꯃꯥꯏꯅꯣꯔꯤꯇꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯍꯥꯏꯖꯕꯗꯒꯤ ꯂꯤꯂꯣꯡ ꯈꯛꯀꯤ ꯅꯠꯇꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯥꯟꯅꯒꯗꯕ ꯃꯇꯝꯒ ꯆꯨꯅꯕ ꯑꯃꯁꯨꯡ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯎꯅ ꯐꯨꯠ 110 ꯁꯥꯡꯂꯕ 65 ꯄꯥꯛꯄ ꯍꯣꯜ ꯑꯃ ꯁꯣꯏꯗꯅ ꯁꯥꯔꯒꯅꯤ ꯍꯥꯏꯈꯤꯕꯒꯤꯗꯃꯛ MPꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯈꯤ꯫ US ꯀꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗ ꯁꯦꯟꯇꯔꯗ ꯏꯔꯥꯟꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥ ꯇꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯇꯥꯡꯀꯛ ꯀꯌꯥ ꯅꯥꯏꯅ ꯑꯃꯒ ꯑꯃꯒꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯔꯥꯟꯅ ꯖꯣꯔꯗꯥꯟꯗ ꯂꯩꯕ US ꯀꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗ ꯁꯦꯟꯇꯔꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯖꯣꯔꯗꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯣꯔꯗꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯖꯣꯔꯗꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ US ꯀꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗ ꯁꯦꯟꯇꯔꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯔꯥꯟꯗꯒꯤ ꯀꯥꯞꯂꯛꯈꯤꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 9 ꯃꯥꯏ ꯄꯥꯛꯅ ꯏꯟꯇꯔꯁꯦꯞ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯝꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯗꯜ ꯏꯁꯠ ꯑꯃꯗꯤ ꯖꯣꯔꯗꯥꯟꯒꯤ ꯑꯜ
ꯑꯜꯖꯔꯐꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯀꯃꯥꯟ ꯑꯦꯟ ꯀꯃꯥꯟ ꯁꯦꯟꯇꯔꯁꯤꯡꯗ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 10 ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯦꯔꯣꯔꯤꯁꯠ ꯌꯨꯑꯦꯁ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯌꯨꯑꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯂꯤꯇꯔꯤ ꯕꯦꯖꯁꯤꯡꯗ ꯍꯦꯟꯅ ꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯒꯅꯤ꯫ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛꯇ ꯌꯨꯑꯦꯁ ꯀꯩꯗꯧꯉꯩꯗ ꯆꯦꯟꯗꯨꯅ ꯈꯛ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ ꯌꯨꯑꯦꯁ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯃꯇꯝ ꯈꯔ ꯂꯥꯟ ꯂꯦꯞꯂꯨꯔꯕꯁꯨ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯅꯧꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ꯫ ꯁ꯭ꯄꯦꯟꯗ ꯄꯥꯛ ꯁꯟꯅ ꯂꯥꯟ ꯃꯩ ꯆꯥꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 12 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 18ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯁ꯭ꯄꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯅ ꯊꯣꯛꯄ ꯂꯥꯟ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯟꯗꯂꯨꯁꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯣꯁ ꯀ꯭ꯂꯥꯔꯥꯗꯣꯁ ꯚꯦꯂꯥꯔꯗ ꯊꯣꯛꯄ ꯂꯥꯟ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 12 ꯂꯩꯈꯤꯗ꯭ꯔꯦ, ꯃꯤꯑꯣꯏ 18ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯄꯦꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯔꯝꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯡꯖꯧꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯅꯕ ꯈꯪꯍꯜꯂꯕꯁꯨ ꯃꯗꯨꯒꯤ ꯑꯣꯟꯅ-ꯇꯩꯅꯕꯗ ꯂꯥꯟꯃꯩ ꯑꯗꯨꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯣꯁ ꯒꯔꯥꯗꯣꯁ ꯑꯃꯗꯤ ꯚꯦꯂꯥꯔꯗ ꯄꯨꯟꯅ ꯍꯦꯛꯇꯔ 3,200 ꯄꯥꯛ ꯆꯥꯎꯕ ꯃꯐꯝ ꯀꯌꯥꯗ ꯂꯥꯟ ꯃꯩ ꯆꯥꯛꯇꯨꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 12 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10ꯗꯤ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫